Mijing tabiri besingbu kanglei pauthangi maikeidagi taramna oksari ngasi phongkiba tongan pauche singdagi lokhotjaba maru oiba pau khara sandongna pijari ahanbada Kokomigi miyoi tarena sabatim mama ngarang nungthil Delhi gi damak Imphal thadokre ngasi dagi Central Institution sing thingjinbagi khongjang changsil haina Kokomina lauthorakli Housing Manipur thokliba issue asigi matangda warosin ama puraknabagi pandamda Ministry of Home Affairs ki maikeidagi ngasi Delhi da tampaki CSO singi mifam ama pangthoknaba barton tawrakpadagi Saruk yarunabagi damakta Kokomigi miyoi tarena sabatim ama ngasi ngarang nungthil Delhi gi damak Imphal thadokre ngarang Delhi gi damak Imphal thadokraba Kokomigi team aduda Kokomigi convener Khuraijam athoba Yengkokpam Dhiren El Jadumani Thiam Borot Lai Khuram Jayanta Hijam Syamchan amadi Yumkhaibam Surjit Kumar na singba saruk yakhi saruk aduga khongchat aduga mari lainana Kokomigi convener Khuraijam athobuna paumi singda phongdokibada Ministry of Home Affairs ki maikeidagi Manipur gi issue singi matangda wari sananaba hana thorang tawramlabani adubu India lengangna terrorist singi mathakta sathakiba operation sindurna maram oiduna matam asi thengthagibani adubu hojikti wari sanabagi matam leple hayang pangthokadoriba mifam aduda mamangi me ohumda pangthokiba People's Convention na lawkiba warep sing adugi mathakta ngarang nahanda Gwaltabida thokiba thodok asigi matangda Kokomigi maikeidagi Ministry of Home Affairs ki maikeida pukhalagani Hojik lamdam asida thokliba crisis amadi Manipur gi governor amadi state administrator singi thawong ngarang miyamna changsinkiba khongjangda security force na chathakiba ka henba thawong governor na miyamda apology tawdana tumina leisinba maral leiba official kankhatnaba honabagi thawong amadi chief secretary DGP amasung security advisor kudakta resign tohongadabani haiba wafam singi matangda thamkibani Manipur gi governor na miyamgi ihol khangdana tawge yauna tawge matagum michel amagum helicopter tonglaga chatkiba asi changsilliba miyamgi khongjang asigi mai pakpa amani haina Kokomina hairi Manipur manungda Manipur pumba Manipur thaba yaroi haiba Gwaltabi thodoki warep adu governor na miyamda lale haigadabani haina changsilliba khongjang asiga mari lainana kwa kaithelda paumigi mifam amada Kokomigi co convener in charge W second na wafum asi phongdokibane lamdam asigi miyamna Gwaltabi thodoki warep ki matangda thamoi sengna penadriba asi governor na themjingedabani haina khalamba adugi taiwanabada ngasi Delhi dagi lakpada Imphal airport tagi helicopter tongduna Raj Bhavan tamna chatkiba asina lamdam asigi miyamna thajarudabani thong asi miyamna usitaba amadi karemnabani haina akanba mongda yaningdaba utli mahana makha taraduna hai Manipurda ngasi dagi hauna lairik laisu ana layeng amadi intellectual service natana central institution sing thingjinbagi khongjang changsilagani haina lauthokre makhata DC office singda miyamna thomjinduna memorandum sim pisannaba thorang pumnamak loire hairakle khongjang loi singna governor lakpa ngaibadagi makhagi lambida chatpa ngamkhidre helicopter tongduna kangladagi Raj Bhavan da lakre Center ki lusingba singna laknaba khanghalkiba amadi leibaki oiba thabak thoram singda saruk yanaba nahan makai Delhi da leirakiba Manipur gi governor Ajay Kumar Bala amadi chief secretary ngarang nungthil Delhi dagi Imphal da halaklagani haiba paw tabadagi lamdam asigi miyamna governor amadi chief secretary na halakadaba tedim lambi paringda miyamna khongjang changsinggre khongjang aduna maram oraga governor Ajay Kumar Bala amadi chief secretary Delhi dagi Imphal gi airport ta ngarang nungthil pung ama minute 45 taba matamda thunglarabasu miyamgi khongjang aduna maram oiraga matam sangna airport manungda leiki nungthil pung ohum helakpada governor Ajay Kumar Bala amadi chief secretary Kangla phawa helicopter tongduna chatlaba matung Raj Bhavan da thungkhre hairi ngarang nungthil pung ama rom tarakpa aduwaidagi hauraga tedim lambi paringi Kwakethel bazar dagi hauraga maira paibi sing amadi masing yamlaba mahiroi singna makhoigi makhutta pendaba wahi sing iba play card sing pairaga lambi paring asida leptuna kholau kaya lauduna khongjang changsinkre maduda police ki kangbuna tankhainaba honabada miyamga moknabagi thodok sing thoki amadi miyamgi khongjang adu laksinnaba honabada police na tear gas cell sing kapki miyamsu leptana khongjang changsili hiram asigi
Matangda pausi asina phangba thajaningai oiba paugi matung innadi Manipurgi Governor Ajay Kumar Bala amadi Chief Secretary na Imphal da thunglarabasu miyamgi khongjangna maram oiraga Governor amadi Chief Secretary airport manungda pung ani hena chonthana leiramlaga airport tagi Kangla fawba helicopter ki khutangda lakre Governor Ajay Kumar Bala amadi Chief Secretary na helicopter da Kangla fawba chatkre haibagi pau tanarakpadagi tidim lambi khongjang changshilamba miyamna Governor Banglo tamna laki adubu thokaningdeba thodok thokpagi paudi leitri Makatarakpa yamna maru oiba pau amada Delhi da COVID active case masing chamaga mari yokre India da anoba COVID RN1 gi active case lising amaga mapan yaure India ki capital Delhi da anoba COVID laichat RN1 gi active case masing chamaga mari yokhibaga loinana India pumbagi oina COVID RN1 asigi active case masing asi lising amaga mapan yaure hauzik Delhi da COVID RN1 laichat asigi active case masing hengalakliba asida Delhi gi Chief Minister Rekha Gupta na laichat asi thengnabada lengakna lokhatliba section torang sing nongna review tawkhibaga loinana hospital singda chatkadaba chana kanglon singchu hongdok hongjin tawduna kansin hankre India gi oina hauzik phawbada COVID laichat asigi apunma masing lising amaga mapan gi manungda Kerala na khwaidagi makokta leiri state aduda hauzik COVID laichat asigi apunba case masing samari kuntra yokre loinana mathangda Maharashtra na laichat asigi active case chaniga mapan yoduna anisubada leiri aduga Delhi na apunba masing chamaga mari oiduna ahum subada leiri Delhi gi mathangda Gujarat da COVID active case marifu humdoi Karnataka da 98 Uttar Pradesh da 15 amadi West Bengal da 12 ni adum oinamak khwaidagi nongna phangba pauda Maharashtra da laichat asigi active case ani amadi Kerala amasung Karnataka da anoba active case masing amamamsu hengalakre haidi amaromda anoba COVID RN1 laichat asi Andaman and Nicobar Arunachal Pradesh Himachal Pradesh Jammu and Kashmir Bihar Assam amadi Manipur dadi hauzik phawbagi oina laichat asina sandopagi pau leitri Miyamna leptana changchelakpa khongjanggi makha taba sarukta ningthaukhong bazar amadi Moirangda Manipur muthatnaba honariba India gi policy gi mayokta mairagi Human Chain Semduna Khongjang Changsinkre All Manipur United Club Organization Amuko Poirei Lemerol Mairapaibi Women's Development Association Amoba Committee on Human Rights Kohar Amadi Manipur Student Federation MSF ki liching makhada United Clubs Organization of Bisnupur District Ukovit Mairapaibi Apun Malup Bisnupur District Ampal Amoba Bisnupur Branch MSF Bisnupur Branch na sinduna ningthaukhong bazar amadi Moirangda Manipur muthatnaba honariba India gi policy gi mayokda Mairagi human chain semduna amadi kholaw lawduna protest tawkre Manipur muthatpa yaroi condemn India's policy to obliterate Manipur haiba kholaw ani lawduna khongjang changsinki India lengakna kanglop phurup singbu khaibung khaidokduna hana sunahannaba amana amabu aki tujungba pokonnaba thorang kaya leptana thogale thong asina Manipur gi apunbagi saktam amadi punna hingminabagi nungsi chanabagi marida chauna yaigai thigaiba thogale malemgi chauna chakhot thorang khongset asiga yahonbibagi mahut ngamthaduna thambire loiba naidaba irang thokanbire amadi hena Thokna basu sille ngasidi aikoi pumnamak aikoi bu khangminaduna punna thengnaminaba mathau tare iraipak thugainaba honariba singi mayokta punna leminaduna akanba ihok sagatminaba haibasina hauzik aikoi gi khwaidagi mangda taraga leiraba ithodang oire hairi Sakhangdaba singna hand grenade thamjilamle Bisnupur district ki Moirang police station na konba kwakta da leiba MD Abdul Kadir sahi nifu apokpa laikidraba MD Abdul Helim gi yumda ngarang sakhangdaba singna hand grenade ama thamjilamle hairi hand grenade adu yumgi berenda da leirambadagi numit yungba matung pung 13 minute nifu rom tarakpa matamda thengnarakibani hauzik phawbagi oina grenade adu kanana kari maramgi damakda thamlamlibano haiba chapchaba khangba ngam Tungda security na asoi angam yaudana lokthokre hairi amaromda thodok adubu All Kwakta Youth Voluntary Organization AKYVO All Kwakta Coordinating Committee AKCOC Jaliangtul Ulama Bisnupur amadi Anjuman Isla Musra Kwata na yaningdaba phongdoknarakle
Manipur tholiba irang asi MLA sing amadi miyamna tongan leinaraga warusin purakpa ngamloi haina kunjake sorna phongdokre aikoi masel amato oina punsinba mathau tare haina pachoi AC gi MLA sapam kunjake sor kebana phongdokre wafum asi ngasi Imphal West ki manung channa leiba gari awang lekai gi gari youth clubs ki sahi humpu suba Grand Diamonds Jubilee celebration ga mari leinana wangang wada MLA sapam kunjake sorna phongdoki bani thoromaduda All Manipur Working Journalists Union gi president Asem Bhaktana akhanaba mithung gari youth club ki president Phandom Prema Mangang Chana Thorum Mapuk oina saruk yaki MLA kunjake sorna makatana phongdokibada hauzik lamdam asida thokliba haurakpham khangdaba amadi loisinpham khangdaba irang asina minister MLA sing amadi miyamna tongan leinaraga warusin purakpa ngamloi aikoi masel amato oina punsillaga loisinba ngamgani club haibasidi miyamgi ohensi masida rajniti gi khut yawhungumsi tha ahungi manungda gari awang lekai amadi makha lekai semgatlagani loinana gari awang lekai upper primary school asisu model school gi thakta pukhatnaba honaragani haiki ngasi gi thoromaduga mari leinana lekai adugi chanaroi tongan ba hiramda mingchat purakraba amadi handak haidokhiba class 10 amadi class 12 ki parikhya mai paklaklaba mahairoi singda certificate amadi achamba khudol piduna ikai khunaba utkhibaga loinana club asigi founder oiramba amadi educative oiramba laikidraba singi photo da laikatuna amadi minute ani tumina leiduna ikai khunaba utkhi BJP की MLA सिंगना लेबा की याइफनब तौरप थबक सिंगदा कांग्रेस की MLA मंगाना मतेंग पांगनब सेम सादुना लई हाइना लोकेशोरना फोंदोरली मणिपुर की हौजिक ओइरिबा फिबम असिगी येंगलगा मणिपुर कन्नबगी दमकता रूलिंग की MLA सिंग अमतो ओइना थोकपिरकलो BJP की MLA सिंगना लेबा की याइफनब तौरप थबक सिंग मतेंग पांगनब कांग्रेस की MLA मंगाना मतम पुमनमकता सेम सारगा लई हाइना खुंद्राकपुम केंद्र की MLA TS लोकेशोरना फोंदोकरे खुंद्राकपुम मया लेकाइदा लैबा याइफल लमजिंग लुपना सिल्लगा ngarang pangthokpa ahumsuba YLL trophy lisingani kunmanga 5 men a side football tournament losinbagi thoromda MLA lokesorna chief guest ki world piraduna makatana haikibada manipur manungda kari maramgi manipur haiba wahai asi muthatpa pamlibano haibaji thidokpa tangai fadei amaromda MSD basta thariba manipur haiba wahai loktok hangibadusu kari maramgi no haiba hojik lengak semgani haina chen chongliba MLA singna hangningni hauzik oireba phibam asida ruling gi MLA sing adum tumina leirabara centerna lawrakpa khongthangda tumina leithokpagi matam adu natrabani manipur haiba wahi muthatke hairabadi manipur asi india gi saruk ama natre haibadu proof tawgadabani manipur haiba wahi lokthok hankiba adugi matangda ruling gi MLA singda kari marum gi damakta governor da wakatpa ngamdribano tangai fadrabadi imaleba gi damakta khallaga congress ki MLA manga asi yauna miyam gi mihut oibadagi toklasi hairabasu aikoi sem saduna laire manipur thaba yaroi haiba wapam ama laklibasi taraina lobagi mahut aikoi amato oina thengnaminabagi mathoktai congress ki MLA manga di hiramasida mating phudokpagi pambai leite maram aduna punna thengnaminasi hairagadi hauzik leiriba ruling gi MLA sing Thinthaba tawdana thokbiraglo hauzik leiriba apunba MLA nifumapal asina governor gi mafamda chatuna oiragliba phibam asigi matangda punna wakat minasi haiba asida yaningdribasi kari maram leibage tungda kari oirakani khangdaba phibam ama yoroklaba tanja asidadi ruling gi MLA sing amato oina punsin biu imal lebakna mang tharaga lanai gi wafamna tungda thamlaga thabak tawbiu congress ki MLA mangadi khangma natana atai lambi leite numit ama hekta da ruling gi MLA singna manipur gi damakta tawsi haiba thabak sing punna paikat minasi aikoi lingjen manana leminaraba matamdata kanana su laksaba ngamloi residence doctor singi phi lupa lakh ahumda hengat khibabu yaningdaba phongdoktuna wakat khongjang changsinkre Jenimsta postgraduate toriba residence doctor singi phi lupa lakh amadagi lakh ahumda hengat khibagi mayokta residence doctor association RDA Jenims na hokiba tang kunmathoidagi hauna changsinduna lakpa khongjanggi saruk ama oina ngarangsu Jenims OPD da mamangda
wakat khongjang changsinkre wakat khongjang aduda lamdam asigi amadi tongan ba India gi state singdagi state asigi medical institute asida PG course tamba lakpa mahiroi kayasu saruk yaki khongjang ga mari leinana residents doctor association Jenims ki vice president Dr. Rekha angomna phongdokibada hengalakliba senpham asina mahiroi singda awaba pire state ki medical institution ama oiriba Jenims ta PG course tawriba residents doctors mahiroi sing asi private institution amagi phigi chang thiba phibamda lakle haiki maramaduna mahiroi singna thengnariba awaba asi ubiduna association asina taliba demand asi athubada thuba matamda pithok pinaba honabiu hainasu appeal tawrakli RPI kangbuna yengsinkre Manipur gi governor Bangloda ngarang miyamna thomjinbagi khongjangda asok apan nanglaba rims Imphal da layeng liba ima singi phibam RPI athowale Manipur state ki luchingba singna chatuna yengsin khre khongchat aduda RPI athowale Manipur state ki vice president loinana political activist sapam kangleipal na haikibada Manipur haiba wahisi mitop singnadi icham chamba wahai ama oina khalamgani adubu maitei amadi Manipur miyamgi maphamdadi thawaiga onabada pamudaba wahai amani miyamgi ihau asina Manipur gi damak thawai katpa pamude haibadu uli Amoromda khongjang aduda saruk asok apan nanglakpa kaidongnungda lanai tahaloi hainasu kangleipalna makhataki makatarakpa aroiba pauda editorial kalamdagi machangoiba pau ama lakhatchari apunbagi sakdamdi MLA singna hana utkadabani Manipurda thokliba chahi ani helaklaba lal asi loisinaba honabada achouba tawdang lawgadabadi miyamgi mihut oiriba MLA singna lokpham thokpa tawdang adu lawba ngamdana leire masigi mathakta MLA sing amato oina punsinba ngamdabadagi anoba lengak ama semba ngamdaba haibadu oiri maduna miyamgi mihut oiriba MLA sing asi amato oina punsinduna Manipur kannaba lokpham thokpa tawdang adu lawgadabani haibasi Manipur miyamgi amata ngairaba kholaw haibadu oiri adubu miyamgi kholaw asi MLA singna tabidana mana thokpa tawduna laibadagi noma Manipurda pamdaba tawdok kaya thoraktuna leitadaba Manipur ama haibadu hojik oirigliba phibam asida miyamgi mihut oiriba MLA sing amato oina punsinduna Manipur kannanaba lokpham thokpa tawdang adu lawba ngamdana lairiba asi karigino haiba wahang ama lakle wahang asigi pakum miyamgi mihut oiriba MLA singna mayek singna pifam thoi adubu cherak sida BJP gi MLA Govindas Konthau jamnadi Manipurda lairiba CSO sing amata oina hana punsillo Manipur kannaba tawdang adu lawnaba hono MLA sing amato oina punsinba haibadudi karisu leiba wafam nate haina lebak asigi miyamgi mamangda phongdokre adubu masida nainaningai oiribadi afaba achumba thabak tawba haiba asidi miyamgi mihut oiriba singdagi hana tawgadabani MLA singi phajaba lichat sajat puksil sengba katokpa misang mikhai naidaba lebak miyamgi damakta yaiphanaba thabak tawba haiba adudi MLA singdagi hana haugadabani aduga MLA singi phajaba lamchat sajat adu lebak miyamna matau tamhangadabani maduna hojik oiriba Manipur gi phibam asidadi miyamna vote piduna miyamgi mihut oina thagatkiba MLA amata oina punsinduna ireibak Manipur kannaba lokpham thokpa tawdang adu chapchana lawba ngamnaba honapam thokpani adubu masigi onat tainabada miyamgi mihut oiriba MLA singi marakta pukjel phoijel tinadabadagi tokai tanaduna apunbagi saktam sagatpa ngamdaba asina sapu kairaga kwakna harawi haibagum aphongba yeknaba singna Manipur thugainaba honarakpadagi chahi ani hena Manipur miyam awaba ipakta iraknaduna leibani haibasi khangpham thoi hojik Manipurda anoba lengak ama semnabagi BJP gi oiba MLA masing suna leiri adubu BJP gi MLA singi marakta tokai tanaduna leiba maramna apunbagi saktam adu sagatpa ngamdabadagi anoba lengak ama semba ngamdabani maduna miyamgi mihut oiriba MLA sing amata oina punsinduna anoba lengak ama khanduna Manipurda anoba lengak ama semba ngamnaba honapam thoi loinana Bharat lengakna Manipurda yengliba meeting asi karino haiba asisu MLA singna khangpham thokpani madunatana yamna pangdabagi saklo lawduna Delhi gi luchingba singna toningba thabak tawbada tawduna leitadraba Manipur ama ohelakpa tarabadi Manipur asi kaidongaidasu chakhatpagi kairakta kakhatpa ngamdana adumak
matik sontaduna leiragani haibasi aikoigi MLA singna khangpham thoi Manipur manungda Manipur haiba thaba gari chatpa yaroi haiba wafamdagi haujik Manipur miyamna achoba irang ama hauраklibani masigi matangdasu MLA singna amato oina punsinduna Manipur thaba gari chatpa yaroi hairiba asi kanana haibano haibadu Manipur gi governor gi mafamda hangduna asengba adu khangdoknaba honafam thokpani adobu lofam thokpa thodang asi MLA singna loba ngamdre maduna miyamgi mihut oiriba MLA singi lofam thokpa thodang adu loba ngamdana mamingtagi asum leiba asina yamna langani maram aduna miyamgi mihut oiriba MLA sing amato oina punsinduna Ireipak Manipur kannaba honapam thoi madu natana MLA singna mamingtagi oina asum leiba tarabadi makhal makha kayagi irang thoraktuna kangkhong chaiba Manipur ama oirakani haibadu MLA singna khangna lofam thokpa thodang adu loba chumgani